Hauzik lamda maski tongan tongan ba district singda lamgi se na ba kaya lepalitan thokle haiba thodok asina maram oraga khul thangnariba singi marakta khana jenabgi thodok su leptan thokle Jiribam district ki manung chaliba Khedagor village bu Tamenglong district ki manung chanba sub division ki saruk amani haina sign board thelamagi thodok thokle haiba tabadagi Jiribam ki hanagi jila parishad ki member KS Janaki na lusingba team ama mafam adu satlu yengshiluna ba hona matamda nungkhal village ki khunja singna nungkak area yokshilakpa matamda mafam aduda sangba yaroi haina tatno thambaga loyana attack torokpadagi maiki animaki marakta ngai sangdana ba masung khuthanabagi thodok udu thokhibani haini khudakta dishida pau pirama matung police laktuna miyamgi irang adu control Thokhre hairi hiramasi matangda paumi singa unaba amada Jiribam ki hanagi jila parishad member Janaki na haike in kumjali sing amaga samapan humdragni thoi Manipur na statehood phangba matam aduda Jiribam sub division gi manung channa leramliba Jiribam sub division gi manung chaliba Khedagor asi gram panchayat ki ward ama oirame adubu matam aduda 1972 da Manipur lengakna gazette notification ama thoktuna Khedagor village bu Tamenglong west ki saruk ama ohenki madugi makha tarakpada Khedagor village ka nakna leiriba nungkhan village ki khunja singna Khedagor village ki mafam kaya bu makhoi gi lamni haiduna sangba thingba amasung kana chenabi thodok kaya leptan tholok maram adu hiram asi matangda laingakna sabsaba ngkhai ama khangnaba tawrang lokhat piu haiki nang sigai sigai hin district level angkor purba ma piro abe onda Singgi district to punya boy, jadi dari beroi. Oh, cingda. Tanah jadi tanah dia. Nam saya. Oh no. Nam nggak mau cerita deh. Office dah celo nih cedo, no ya sini kamar kan. Office yang kamar. Nggak bicara Hana dulu sih lagi na wan boy na ko. Kali su kana bel loi. Noi da ngangin ngadi proof feeling ngadi official do khabiro wan loi. Ba nang ise ka tharo ko ni. Office ado DC da sa ba. Ado ni form na pula ko do ke kana. Ado DC da sa ba na ko DC tharo abhi amne karo ako sa lage. Ado DC da sa ba do. Noi na ngasi da khana tha da na patan ko bi.